ꯍꯧꯔꯦ ꯁꯔꯀꯥꯔ ꯑꯁꯤ ꯃꯤꯍꯠꯄ ꯁꯔꯀꯥꯔ BJP ꯃꯤꯍꯠꯄ BJP ꯅꯕꯨ ꯄꯥꯜꯂꯗꯤ ꯃꯅꯤꯄꯨꯔꯗ ꯃꯤꯍꯠꯄ ꯂꯦꯞꯇ꯭ꯔꯦ ꯂꯩꯇꯤꯟ ꯃꯤ ꯀꯌꯥ ꯍꯥꯜꯂꯦ ꯍꯧꯖꯤꯛ ꯑꯃꯨꯛ BJP ꯄꯥꯜꯂꯀꯥꯟꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯩꯇꯩ ꯀꯨꯀꯤ ꯂꯥꯟ ꯇꯧꯅꯕꯁꯤꯗ ꯖꯥꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯒꯥ ꯃꯨꯁꯂꯤꯝ ꯂꯩꯔꯤꯕ ꯖꯥꯇꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯨꯀꯤꯒ ꯃꯔꯛꯁꯤꯗ ꯃꯩꯇꯩꯒ ꯀꯨꯀꯤꯒꯤ ꯂꯥꯟꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯀ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯄꯨꯡꯇꯩ ꯇꯩꯗꯅ ꯀꯨꯀꯤꯒ ꯑꯃꯨꯛ ꯄꯪꯍꯥꯠꯇ ꯍꯥꯠꯅꯔꯦ ꯍꯧꯖꯤꯛ ꯂꯥꯟ ꯑꯗꯒꯤ ꯑꯃꯨꯛ ꯅꯥꯒꯥ ꯃꯁꯦꯟꯗ ꯅꯥꯒꯥꯒ ꯑꯗꯒꯤ ꯁꯤꯗ ꯃꯨꯁꯂꯤꯝꯁꯤꯡꯒ ꯑꯃꯨꯛ ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯨꯔꯖꯨ ꯇꯧꯔꯒ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯅꯤꯡꯉꯥꯏꯅ ꯈꯟꯕ ꯁꯔꯀꯥꯔꯁꯤꯅ ꯂꯥꯟ ꯈꯥꯝꯕ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯕꯟ ꯇꯧꯔ ꯄ꯭ꯔꯖꯥꯅ ꯁꯥꯎꯔꯒ ꯕꯟ ꯊꯨꯒꯥꯏꯕꯗꯧꯅ ꯍꯧꯖꯤꯛ ꯂꯥꯟꯁꯦ ꯑꯗꯨꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯋꯥꯔꯒ ꯂꯣꯏꯖꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯃꯇꯝ ꯂꯦꯞꯅ ꯂꯩꯕ ꯁꯔꯀꯥꯔ BJP ꯁꯔꯀꯥꯔ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ BJP ꯂꯩꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯍꯧꯖꯤꯛ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ MPꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯑꯦꯂꯦꯛꯁꯟꯗ ꯎꯔꯦ ꯃꯅꯤꯄꯨꯔꯗ BJP ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯦ ꯑꯁꯤꯗ ꯑꯦꯅꯤ ꯑꯦꯂꯦꯛꯁꯟ ꯑꯃ ꯂꯥꯛꯄꯗ ꯑꯗꯨꯝ ꯃꯥꯏꯅꯣꯔꯤꯇꯤ ꯑꯗꯨꯝ ꯑꯣꯏꯔꯗꯧꯕ ꯑꯗꯨꯝ ꯑꯗꯩꯃꯨꯛ BJPꯗ ꯀꯦꯟꯗꯤꯗꯦꯠ ꯑꯃꯇ ꯚꯣꯠ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯂꯣꯏ ꯍꯥꯠꯇꯣꯛꯄꯤꯔꯅꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯂꯩꯔꯕꯁꯤꯗ ꯏꯀꯥꯏꯕ ꯈꯪꯗꯕ ꯆꯤꯞꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯐꯝ ꯀꯣꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯁꯤꯗ ꯂꯩꯔꯤꯕ MLA ꯍꯨꯝꯐꯨ CMꯅꯆꯤꯡꯕ ꯌꯥꯎꯔꯒ ꯆꯤꯞꯃꯤꯅꯤꯁꯇꯔ ꯌꯥꯎꯔꯒ MLA ꯍꯨꯝꯐꯨ ꯑꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯒꯨꯝꯕ MLAꯁꯤꯡꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯊꯝꯗꯕ ꯌꯥꯝ ꯃꯊꯧ ꯇꯥꯔꯦ ꯍꯧꯖꯤꯛ MLAꯁꯤꯡ ꯀꯔꯤ ꯉꯔꯥꯡ ꯁꯥꯏꯇꯣꯟꯗ ꯁꯒꯥꯡꯗ ꯂꯧ ꯁꯨꯕ ꯃꯧꯅꯥ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕ ꯀꯔꯝꯍꯥꯏꯅ ꯍꯥꯠꯂꯤꯕ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯁꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯗ꯭ꯔꯃꯥ ꯀꯌꯥ ꯇꯧꯗꯅ ꯔꯤꯖꯥꯏꯅꯦꯁꯟ ꯁꯦꯒꯥꯏꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯌꯥꯝ ꯃꯌꯥꯝꯕꯨ ꯗ꯭ꯔꯃꯥ ꯇꯧꯕ ꯑꯗꯒꯤ ꯃꯥꯒꯤ ꯗ꯭ꯔꯃꯥꯗ ꯍꯧꯈꯤꯕꯗ ꯊꯧꯕꯥꯜ ꯁꯥꯏꯠꯇꯒꯤ XCM ꯂꯩꯔꯦ ꯑꯗꯒꯤ ꯊꯧꯕꯥꯜ ꯁꯥꯏꯠꯇ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯂꯩꯌꯦ ꯑꯗꯨꯅ ꯊꯧꯕꯥꯜ ꯁꯥꯏꯠꯇ ꯂꯥꯎ ꯈꯣꯡꯂꯦ ꯑꯣꯄꯣꯖꯤꯁꯟ ꯂꯥꯎ ꯈꯣꯡꯂꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕ XCM ꯑꯗꯒꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯁꯤꯡ ꯋꯥ ꯉꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯗ꯭ꯔꯃꯥ ꯇꯧꯔꯒ ꯊꯧꯕꯥꯜ ꯁꯥꯏꯠꯇꯒꯤ ꯃꯤꯑꯣꯏ 3 ꯀꯨꯀꯤꯅ ꯐꯥꯔꯦ ꯑꯗꯨꯒ ꯑꯃ ꯊꯥꯗꯣꯛꯂꯦ 2 ꯊꯥꯗꯣꯛꯈ꯭ꯔꯦꯅ ꯑꯗꯨꯝ ꯐꯨꯔꯨ ꯇꯧꯔꯒ ꯀꯞꯇꯅ ꯂꯥꯎꯗꯅ ꯃꯤꯌꯥꯝ ꯂꯩꯄꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯒ ꯑꯗꯨꯗ ꯃꯣꯏꯒꯤ ꯀꯨꯀꯤꯒꯤ ꯂꯟꯐꯥ ꯃꯌꯥꯝ ꯖꯦꯜꯗ ꯂꯩꯕ 11ꯒ ꯉꯁꯥꯏꯒꯤ 3 ꯐꯥꯔꯒ ꯑꯃ ꯊꯥꯗꯣꯛꯑꯒ 2 ꯂꯩꯍꯧꯕꯗꯨꯒ 2ꯗꯨꯒ 11ꯒ ꯑꯣꯟꯅꯗꯅ ꯗ꯭ꯔꯃꯥ ꯀꯌꯥ ꯇꯧꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯗ꯭ꯔꯃꯥ ꯁꯥꯟꯅꯔꯒ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯥꯖꯔꯛꯄ ꯄꯩꯁꯥ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯣꯏꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯦꯡ ꯊꯥꯖꯔꯛꯄ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯊꯥꯖꯔꯛꯄ ꯂꯨꯄꯥ ꯀ꯭ꯔꯣꯔ 5 ꯍꯦꯜꯂꯕ ꯄꯩꯁꯥꯁꯤꯡ ꯍꯧꯖꯤꯛ ꯈꯨꯔꯖꯨ ꯇꯧꯔꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯊꯥꯖꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯏꯁꯩ ꯅꯣꯡꯃꯥꯏ ꯃꯈꯟ ꯃꯤ ꯁꯤꯔꯒ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯁꯟꯕ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯌꯥꯝ ꯇꯧꯔꯒ ꯀꯗꯥꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯥꯏꯟ ꯌꯥꯗꯕ ꯅꯣꯡꯃꯩ ꯃꯌꯥꯝ ꯄꯥꯏꯔꯒ ꯃꯥꯅ ꯒꯨꯟꯗꯥ ꯃꯌꯥꯝ ꯁꯦꯝꯗꯅ ꯀꯃꯤꯇꯤ ꯃꯌꯥꯝ ꯁꯦꯝꯃꯒ ꯍꯦꯛꯇ ꯐꯨꯔꯨ ꯇꯧꯔꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯃꯈꯥꯗ ꯑꯗꯨꯃꯥꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯅꯤꯅ ꯈꯜꯂꯤꯕ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯥꯒꯤ ꯃꯤ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯀꯗꯥꯏꯅꯣ ꯗ꯭ꯔꯒ ꯆꯥꯕ ꯃꯌꯥꯝ ꯅꯤꯁꯥ ꯆꯥꯕ ꯃꯌꯥꯝ ꯖꯤꯂꯥ ꯄꯔꯤꯁꯠꯅꯦ ꯍꯥꯏꯔꯒ ꯑꯗꯒꯤ ꯄ꯭ꯔꯙꯥꯟꯅꯦ ꯍꯥꯏꯔꯒ ꯃꯦꯝꯕꯔꯅꯦ ꯀꯥꯏꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯕ ꯗ꯭ꯔꯒ ꯆꯥꯕ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯒ ꯂꯩꯀꯥꯏꯗ ꯈꯨꯜꯂꯛꯇ ꯑꯃꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯏꯂꯦꯛꯁꯟꯁꯨ ꯇꯧꯗꯅ ꯍꯦꯛꯇ ꯑꯗꯨꯗ ꯖꯤꯂꯥ ꯄꯔꯤꯁꯠꯅ ꯍꯥꯞꯆꯤꯟꯕ ꯄ꯭ꯔꯙꯥꯟ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯞꯆꯤꯟ ꯃꯦꯝꯕꯔꯅ ꯑꯃꯨꯛ ꯍꯥꯞꯆꯤꯟ ꯎꯇꯨꯞ ꯊꯥꯔꯒ ꯄ꯭ꯔꯖꯥ ꯃꯁꯦꯟ ꯑꯃꯒ ꯍꯥꯠꯅꯔꯒ ꯑꯩꯒꯤ ꯁꯤꯟꯕ ꯑꯁꯤꯒꯨꯝꯕ ꯃꯤꯍꯥꯠꯄ ꯁꯔꯀꯥꯔ ꯑꯁꯤꯅ ꯃꯤꯍꯥꯠꯄ ꯑꯗꯨꯒꯨꯝꯕ ꯁꯟꯅꯤꯡꯍꯟꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤ ꯁꯟꯅꯤꯡꯍꯟꯕꯒꯤ ꯃꯆꯥꯅꯦ ꯁꯟꯅꯤꯡꯍꯟꯕꯅꯦ ꯏꯃꯨꯡꯗꯣ ꯁꯟꯅꯤꯡꯍꯟꯕꯒꯤ ꯁꯔꯀꯥꯔꯅꯦ ꯁꯔꯀꯥꯔꯁꯤ ꯃꯥ ꯇꯧꯔꯤ ꯑꯗ ꯑꯁꯣꯝꯗ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯍꯥꯠꯅꯍꯜꯂꯒ ꯑꯗꯒꯤ ꯃꯤ ꯁꯤꯔꯒ ꯂꯥꯟꯁꯤꯗ ꯀꯨꯀꯤ ꯃꯩꯇꯩꯒꯤ ꯂꯥꯟꯁꯤꯗ ꯑꯁꯤꯕ ꯑꯗ ꯁꯦꯟꯇ꯭ꯔꯦꯜꯗꯒꯤ ꯂꯨꯄꯥ 5,00,000 ꯁ꯭ꯇꯦꯠꯇꯒꯤ ꯐꯟꯗꯒꯤ ꯂꯨꯄꯥ 5,00,000 10,00,000 ꯄꯤꯔꯤ ꯀꯥꯏꯅ ꯂꯧꯊꯣꯛꯑꯒ ꯃꯊꯣꯡ ꯈꯪꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡ ꯅꯨꯄꯤ 2 ꯐꯤ ꯊꯣꯡꯗꯦ ꯇꯧꯔꯝꯕꯒꯤ ꯏꯍꯧꯗ ꯑꯗꯨꯃꯥꯏꯅ ꯆꯦꯟꯅꯕ ꯅꯨꯄꯤ 2ꯗ ꯒꯣꯚꯔꯅꯔ ꯆꯠꯂꯒ 10,00,000 ꯄꯤꯔꯨꯕ ꯑꯗꯨꯒꯨꯝꯕ ꯁꯤꯒꯨꯝꯕ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯕ ꯑꯗꯒꯤ ꯆꯤꯡꯗ ꯁꯥꯁꯣꯟ ꯑꯃꯤꯠ ꯁꯥꯍꯒꯤ ꯁꯥꯁꯣꯟ ꯇꯝꯗ
Chief Minister ki sasol kain to ra ko ji sing da tapak ki prajana ka ngam da ba lalo ti to ba se thok lam di am ta le na sukham no bum khang da ri ko yu mun da low sat pa mi hatro le adu di singja tam da le ba praja sing sumaina pana bhat pi re imphal sar ngak na bi da ma koi manipur law khong ba adu ta re imphal sar da le ba nyoi sing na asigum ba si da so bu dai da lo bi de ji premium pu na ma khang ne ma si tong dang bi da ma koi होने पर दरकार नहीं अदगी लेनी पर सरकार से ना लेनी पर एमएलए में हम सिबो कई दोनों में लेनी नो एमएलए हुंफूसी एमएलए हुंफूसी वो प्रजा में हम की सेवा तो भी है ना लिंगा शासन पूर्ण पे तो गवर्नमेंट से भी मत हो मिनिस्टर सिंह एमएलए सिंह कई दोनों नो प्रजा में हम जहाद नबी तमता असुमाय ना प्रजा में हम हाथ नबी तमता सेमी में फम क्या फम रहे लान मन का रिपोर्टा लान से लुसन ना बवारे हम बहु लोग ngam अदगी वारो सिन प्रो को ngam de करी मतम नाई दिनो Chief Minister si sindoraga anuba sa sola matawraga anuba adukumba procession changna do Chief Minister sillo harga kuki ni gi demand ne ga mathu maram khangdaba adukumba hai sing hai pa sa bu sing de ji lan ji matang matang biren sin sin da ba si di kuki mai tai gi lan hodi gi todom thang gi dum law la kre thak na ba tu ti praja bya na pi ngam da electric mai pi ngam da ba chahi kaya gi election ko na lakba Nagar Panchayat municipality election tawid ba adu gi thar ko cham yam chasin ba bire ganesi si minister jina adigi mo gram panchayat ki jila pa pradhan member sing gi vote to ba paisa yam government ni thar ko paisa mai phio loi na li ba adigi ADC da sing da pangso ko ADC election to ba adigi hanki assembly da pahu gi election gano gi assembly election thong da assembly da chief minister law thoki man dai ne September था मरी मादुम हवरे सेप्टेम्बर ताजा इलेक्शन तो इन हाई मतो इलेक्शन के नांगा की लेथोक कर ngang बुवा रि ओइ द पाजा असिमबा सिमिसर अदगी एमएलए हुफु मक्सु उतोप न थार हाकम ने असिगुम जे प्रजा म्याम सिबु प्रजा म्याम शक्ति बु पैसाना अदगी नफु सासोन सिनरगा प्रजा म्याम नमथाक तोरगा वोट कानी कार सासोन तो ने खलिबा मियाम की सिंह मतरू तो हुआ मियाम की शक्ति से वो पैसा ना तो मना सिनेर भी ऐसी प्रजा मियाम की पैसा तो ना ऐसी थवाई को न रहना थवाई से कन्नम रा प्रजा मियाम की पुंसी लन तुम नाक पंगम तरफ सरकार मिसम प्रजा मियाम की पुंसी लन तुम नाक पंगम तरफ सरकार देखिए नी हाल इसी वो फाप नंबा सिपाही पुलिस तो इरो अभी यूं मई थारी बसी वो फाप नंबा पुलिस सिपाही तो इरो सुमाइना तो रगा अभी लंचियन नदर ले लंचियन नदर में हम तो कोई चाट था ले लेकिन फुजू मुजू डिवाइड द रूम तो रे मोचेम तो रे का रिप केंद्र इब मीसिंग एकटा मास मीडिया दा एकटा चीफ मिनिस्टर कन्न बवांगांग बा अच्छा चीफ मिनिस्टर से ने मियाम जातो हली जी सरकार से लेन तो थोरम बय बिरेन सरकार से पाइरम तो बिरेन सरकार से आम तो बिरेन चीफ मिनिस्टर ओरम तो लांच ले गया बिरेन म थो मरम खंगना चुचांपु माइकै दा स्पोर्ट स्टेडियम बिरेन संगागदबा स्पोर्ट स्टेडियम कुकी मियाम न बिरेन पाम तबगी मै थादोले तो मो हनरन ngangar दुगी हुरपर लान सिदा फुरजु मुजु तौरे याति कांगलो अमगा मगा दुगी माइग्रेंट इमिग्रेंट करी मगोई नाइदुबो अदगी एनआरसी सटना दबा अदगी करी आइबो मानाइदुबो आईएलपी इनर लाइन परमिट सिस्टम सटना दिया दु इनर लाइन परमिट सिस्टम सटना गबो मिथो मिया मणिपुर सन करो हा ओइ द पाद माना सही मंगा पालिन मतमदा इनर लाइन परमिट सटना दना दुमा सासन तोदना मिथो खजोबम बबु सि थोकरो अदुगा माना जे अखोगी इनर लाइन परमिट चटनरे आदना थबन चुंगलिनी प्रजा मियाम मणिपुर मियाम ना तंपाक लेब मियाम ना सिटीजनशिप अमेंडमेंट बिन चटना ब यारो आदना मियाम हो कन्न होरबा पार्लियामेंट गसी पुथोकरे हाइबदा प्रजा मियाम ना मदुम पार्लियामेंट एमएलए मियाम दा एजिटेशन तौरगा एमएलए मियाम दा पार्लियामेंट पुथोकनबा अदुकुम अकनबा इहो होरपा मतमदा पार्लियामेंट पास होरगा कनमंगम त्रगंदा चीफ मिनिस्टर ना दिल्ली चलगा कनमंगम त्रगदा सोमदा आईएनपी चटना रेंड थाबन चोंगुम्बा अदुकुम थाबन चोंगबा अदुदुगे मु हुजिक लान मनुजिदा मुक इसै नुमाई पाछन तोहले मा असिगुम्बा सरकार मथोंग उक्तबा असि डेवलपमेंट तौरे लंबी थोंग जने डेवलपमेंट तौरगा मयांग मयाम लागा मणिपुर मैतै मयाम हातो हनरगा मणिपुरी
Manipuri Mating and Jatu and Lahan Raga, the young man Laga Manipur Lake Opinion and a beat home to Jam Moina Pan, Yasuba, Lady Emily Majiman, Dupumba, Kojak, Chen, Pachaki, Kojak Talaga, Mui Kojaka, Pambagi, Mui Masamasu Mapan, the Lake Tamandraga, Masama shooting. Mapani Tamraga, Manipursta, Pasamiam Native, but the MLA who puts in a Sipaying a Galaga, deep carton, like she means as in a fan Manuga, Makan Kayagi, Scott Mam, Shentin Post Mam Losaga, it might be in the Tosser Tori Bogi, Shentin Postim among the Halimatrongangi, Haikonido, Nangi, Sagangi, Lumi Mahalibu, Maunahama Halibu, Shentin Postim among the Tro, Sigumba, Matong Huktaba, Sigumba, Sarkar. Adagi ai litraba Central Post na Manipuri Jati si tom na hat ngai lang ba sikumba kuin toranga matung i pa hauji lady MLA hu puchi yum tom na mai thar ga Manipur amu hana asigumba si yadi sigumba election sigumba miami music yad MC program miam paratam i matam oire maramaduna lady ba adagi MLA singji hauji lady MLA singji ga kaino lapa pa ni na ken ne kai na lady ba mai kum pusing moi na harau jen MLA mem cherega moi choji kai dong le lum na le ba asigumba moi gi lisa sa sui kun mamang ure moi ne ka harau bai ko ne suman to daga sumai na MLA cheire minister cheire ga moi na harau ba makong pong na pong li ba sigumba asigumba singje parjamiam na masi kanano kana do masak khangbi boloi na masing ji matuk chaba cherak parjamiam na pi ga bani maramaduna saningan ba asigumba saningan ba gi imung 지금 집에서 산행한 분이 지금 있으시나 산행한 분이 맞아지나 산행한 레버지 사성지로서 국회가 맞다니까 여기 자기 강동 나가가 무슨가 떠오나 나도 수마이나 산행한 분이 사가 무섭게 양만 통과해 아이고 감사합니다.